ꯈꯨꯔꯨꯝꯖꯔꯤ ꯃꯌꯥꯝꯕꯨ ꯑꯩꯈꯣꯏꯅ ꯉꯁꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗ ꯅꯩꯅꯔꯤꯕ ꯈꯟꯅ ꯆꯩꯅꯔꯤꯕ ꯃꯌꯥꯝꯁꯤꯒꯤ ꯈꯤꯇꯪ ꯁꯥꯐꯒꯗ꯭ꯔꯥ ꯈꯟꯗꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯖꯕꯁꯦ ꯅꯆꯥꯅ ꯅꯥꯏꯅꯤ ꯈꯟꯗꯨꯅ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯁꯨ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯌꯥꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕ ꯐꯥꯎꯕꯇꯪ ꯇꯥꯃꯤꯟꯅꯁꯤ꯫ ꯏꯃꯨꯡ ꯑꯃ ꯄꯥꯟꯕꯗ ꯏꯃꯥ ꯏꯄꯥ, ꯏꯆꯦ ꯏꯆꯜ, ꯀꯀꯥ ꯃꯥꯃꯣ, ꯏꯅꯦ ꯍꯥꯏꯕꯁꯤ ꯃꯥꯂꯦꯝꯒꯤ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯂꯩꯅꯔꯤꯕꯅꯤ꯫ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯁꯤ ꯑꯁꯤꯒꯨꯝꯕ ꯀꯌꯥꯅ ꯄꯨꯜꯂꯒ ꯑꯣꯏ꯫ ꯏꯃꯨꯡ ꯑꯃ ꯃꯔꯥ ꯇꯞꯅ ꯄꯥꯟꯕꯗ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯑꯁꯤꯒ ꯏꯃꯨꯡꯗꯨꯒꯤ ꯃꯄꯤ ꯃꯄꯥ ꯁꯛꯂꯕ ꯑꯍꯜ ꯏꯅꯦꯝꯕꯣꯛ ꯏꯀꯨꯕꯣꯛ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯈꯨꯗꯤꯡꯃꯛ ꯌꯨꯝꯐꯝ ꯊꯣꯛꯏ꯫ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯁꯦ ꯅꯨꯄꯥꯅꯇ ꯌꯨꯝ ꯄꯥꯟꯕ ꯑꯣꯏꯊꯣꯛꯇꯦ, ꯅꯨꯄꯤꯒꯤꯁꯨ ꯊꯧꯗꯥꯡ ꯆꯥꯎꯅ ꯂꯩ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯆꯥꯎꯅꯕ ꯌꯣꯛꯂꯕ ꯇꯨꯡꯗ, ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯍꯜꯂꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯉꯥꯡ ꯊꯤꯅꯕ ꯍꯥꯏꯗꯨꯅ ꯂꯩꯀꯥꯏ ꯋꯥꯡꯃ ꯂꯥꯟꯅ ꯃꯃꯧ ꯅꯨꯄꯤ ꯊꯤꯕ ꯆꯠꯂꯤ꯫ ꯅꯨꯄꯤ ꯐꯪꯂꯕ ꯇꯨꯡꯗ ꯑꯍꯜꯁꯤꯡꯅ ꯍꯩꯀꯠ ꯂꯥꯀꯟ ꯄꯨꯔꯒ ꯆꯠꯅꯕꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯃꯤꯠ ꯊꯕꯥꯟ ꯑꯐꯕ ꯌꯦꯡꯂꯒ ꯄꯨꯟꯁꯤ ꯂꯩꯄꯨꯟ ꯁꯦꯝꯃꯤ꯫ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯃꯅꯦꯝ ꯃꯀꯨꯅ ꯃꯃꯧ ꯅꯨꯄꯤꯕꯨ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯁꯤꯟꯐꯝ ꯀꯌꯥ ꯇꯥꯛꯄꯤ ꯇꯝꯕꯤ꯫ ꯃꯃꯧ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯅꯦꯝ ꯃꯀꯨꯅ ꯍꯥꯏꯕ ꯈꯨꯗꯤꯡꯃꯛ ꯃꯃꯨꯠ ꯇꯥꯅ ꯇꯥꯔꯕ ꯇꯨꯡꯗ ꯊꯕꯛ ꯈꯨꯗꯤꯡꯃꯛ ꯃꯆꯨ ꯇꯥꯅ ꯇꯧꯐꯝ ꯊꯣꯛꯏ꯫ ꯏꯃꯨꯡꯒꯤ ꯊꯧꯔꯝ ꯑꯣꯏꯔꯕꯁꯨ, ꯂꯩꯀꯥꯏꯒꯤ ꯊꯧꯔꯝ ꯑꯣꯏꯔꯕꯁꯨ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯅꯦꯝ ꯃꯀꯨ, ꯃꯃꯥ ꯃꯄꯥ ꯁꯛꯂꯕ ꯃꯅꯦꯝ ꯃꯀꯨꯗꯒꯤ ꯇꯝꯐꯝ ꯊꯣꯛꯏ꯫ ꯀꯦꯅ ꯃꯧꯅ ꯍꯧꯔꯛꯄ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯕꯨ ꯑꯌꯥꯝꯕꯗ ꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯍꯟꯅꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯇꯣꯞꯄ ꯍꯥꯏꯕꯗꯤ ꯌꯨꯝ ꯄꯥꯜꯂꯕ ꯇꯨꯡꯗ ꯃꯋꯥ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯥꯛꯂꯒ ꯁꯨꯅꯤꯡꯗꯕꯒꯤ ꯍꯩꯅꯕꯤ ꯑꯗꯨ ꯑꯗꯨꯝ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯅ ꯃꯅꯦꯝ ꯃꯀꯨ ꯑꯣꯏꯕꯁꯤꯡꯅꯁꯨ ꯌꯦꯡꯕꯗ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯑꯣꯏꯔꯛꯏ꯫ ꯑꯗꯨꯅ ꯏꯃꯨꯡ ꯑꯗꯨ ꯃꯔꯥ ꯇꯞꯄ ꯏꯪꯅ ꯆꯤꯛꯅ ꯄꯥꯟꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯗ ꯌꯥꯝꯅ ꯋꯥꯅ ꯊꯣꯛꯏ꯫ ꯑꯁꯨꯝꯅ ꯏꯃꯨꯡ ꯑꯗꯨꯗ ꯅꯣꯡꯃꯒꯤ ꯈꯠꯅꯕ ꯂꯥꯎꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯒꯜꯂꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯌꯥꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯗ꯭ꯔꯕ ꯏꯃꯨꯡ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯗ ꯆꯩꯊꯦꯡ ꯐꯪꯗꯕꯗꯤ ꯅꯠꯇꯦ꯫ ꯑꯇꯣꯞꯄ ꯃꯔꯝ ꯑꯃꯅ ꯃꯅꯦꯝꯕꯣꯛ ꯑꯣꯏꯕꯁꯤꯡꯅꯁꯨ ꯃꯃꯥ ꯃꯆꯥ ꯑꯣꯏꯕꯁꯤꯡꯗ ꯑꯂꯥꯟꯕ ꯋꯥꯍꯩ ꯀꯌꯥ ꯁꯤꯖꯤꯟꯅꯗꯨꯅ ꯃꯃꯧ ꯅꯨꯄꯤꯗ ꯑꯣꯠꯄ ꯅꯩꯕ ꯀꯌꯥ ꯇꯧꯍꯜꯂꯤ꯫ ꯑꯗꯣ ꯃꯆꯥꯅꯨꯄꯥ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯔꯝꯂꯣꯏꯗ꯭ꯔꯥ ꯈꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯗ ꯑꯋꯥꯕ ꯆꯩꯊꯦꯡ ꯀꯌꯥ ꯐꯪꯍꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯄꯤ ꯑꯣꯏꯕꯤꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯂꯃꯈꯥꯡꯗ ꯂꯣꯏꯁꯤꯟꯈꯤꯕ ꯀꯌꯥ ꯌꯥꯎꯗꯕꯁꯨ ꯅꯠꯇꯦ꯫ ꯃꯧ ꯑꯃꯁꯨꯡ ꯃꯅꯦꯝꯕꯣꯛꯅ ꯑꯁꯨꯝꯅ ꯅꯨꯡꯇꯤꯒꯤ ꯑꯃꯅ ꯑꯃꯕꯨ ꯌꯦꯡꯁꯤꯟꯗꯨꯅ ꯇꯥꯔꯒꯗꯤ ꯀꯔꯝꯅ ꯑꯐꯕ ꯏꯃꯨꯡ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯅꯤ? ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯃꯌꯥꯝꯅ ꯇꯥꯕꯤꯔꯒ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯅꯨꯡꯉꯥꯏꯅꯗꯕ ꯀꯌꯥ ꯑꯃ ꯀꯥꯎꯊꯣꯛꯅꯔꯒ ꯑꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯃꯤꯟꯅꯁꯤ꯫ ꯊꯥꯒꯠꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ꯫